Lalhouba ani sel amasung khulaiga konnana AR fagtkhre Ukrul district ki manung chana Ukrul police station konba Ukrul bureau land zone 3 area da Lalhouba gi mioi khara sathok sasin tawre haibagi akaknaba paw ama fangbadagi ngarang nungthil pung manga rom taba matamda yankhai ga manga suba Assam Rifles amadi Ukrul district ki police ki combined team na Manipur gi tampak ta base tawba Lalhouba amagi mioi ani sel amasung khulai khara ga konnana fare hairi Faraba Lalhouba ni haiba mioi ani adugi maming Bisnupur district ki thanga karang village tagi ningthem oinam chahi nifuga humdoi amasung sekmajin maning laikai dagi huirom jitenjit chahi kunthraga taruk apokpa borazau kawi hairi makhoi ani dagi sel oina lupa lakh amaga lising taraga tareka chahumga humpu 6.9 mm ki kapayariba nongmai maru nifu sanagi lik ama mobile phone mari nongmai maru khara amadi waki tolki ani amadi sanagi khudop ama fagat pangamle pharaba mioi ani asi makoidagi phangbo polam singa duga loinana Urkhul police station da khusina khre hairi